ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯂꯩꯕꯥꯛ ꯏꯁꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯐꯥꯔꯒ ꯆꯦꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯅꯅꯥꯎ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯅꯤꯅ, "ꯏꯆꯟ! ꯍꯣꯏ ꯏꯆꯟ! ꯀꯔꯤꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯀꯧꯕꯒ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯕ?" ꯂꯥꯡꯂꯦꯟꯅ, "ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯣꯛꯁꯦ ꯍꯥꯏꯅꯔꯒ." ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯆꯟꯒꯤ ꯃꯃꯥ ꯂꯩꯃ ꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯗꯅ! ꯏꯆꯟꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯒ ꯊꯣꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯆꯥꯛ ꯆꯥꯍꯧꯕꯅꯤ꯫ ꯊꯣꯔꯛꯂꯅꯤ. ꯑꯗꯣ ꯏꯆꯥꯁꯤꯡꯕꯨ ꯉꯔꯥꯡ ꯁꯦꯟ ꯀꯌꯥꯝ ꯇꯥꯔꯒꯦ? ꯅꯣꯏꯅ ꯌꯥꯎꯁꯪ ꯑꯔꯣꯏꯕꯗ ꯊꯥꯕꯜ ꯆꯣꯡꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯁꯦꯟꯕꯨ ꯌꯥꯒꯗ꯭ꯔꯣ?" ꯂꯥꯡꯂꯦꯟꯅ, "ꯏꯃꯥ, ꯌꯥꯅꯤꯗ. ꯉꯔꯥꯡꯁꯨ ꯁꯦꯟꯗꯤ ꯐꯅꯌꯥꯝ ꯇꯥꯏꯌꯦ. ꯑꯗꯨꯒ ꯂꯩꯀꯥꯏꯗꯁꯨ ꯈꯔ ꯈꯥꯏꯅꯤꯌꯦ. ꯑꯗꯨꯅ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯗꯨꯗ ꯈꯥꯏꯔꯒꯦ." "ꯑꯣ, ꯐꯔꯦ. ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯂꯥꯡꯍꯧꯒꯗꯕꯅꯤ. ꯑꯗꯨꯕꯨꯅꯤ ꯏꯆꯥꯁꯥ, ꯃꯤꯅ ꯃꯤꯠ ꯅꯥꯒꯗꯕ ꯇꯧꯕ ꯌꯥꯗꯦ. ꯂꯥꯡꯂꯕꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯡꯒꯗꯕꯅꯤ. ꯃꯤꯅ ꯉꯥꯡꯅꯅꯕꯗꯤ ꯁꯤꯜꯂꯣꯏꯗꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ. ꯏꯃꯥꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯆꯥꯏꯈꯣꯏꯅ ꯇꯧꯖꯒꯅꯤꯌꯦ." ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯆꯟ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥꯡꯕꯁꯦ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ?" ꯂꯩꯃꯅ, "ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯐꯠꯇꯕ ꯋꯥꯔꯅꯦ ꯃꯁꯤꯗꯤ." "ꯍꯣ, ꯌꯥꯔꯦ ꯄꯂꯦꯝꯏꯃꯥ. ꯁꯦ, ꯃꯅꯝ ꯅꯝꯕꯤꯔꯣ." ꯂꯩꯃ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯃꯈꯨꯠꯇꯁꯨ ꯇꯞꯅ ꯆꯤꯛꯄꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕꯗ ꯏꯆꯟꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯈꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯂꯝꯕꯤꯗ ꯁꯦꯟ ꯊꯠꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯂꯩꯃ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯃꯆꯤꯟꯅ ꯁꯣꯜꯂꯤ꯫ "ꯃꯈꯣꯏꯒꯤ ꯃꯇꯝꯁꯦ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯈꯥꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯆꯠꯈ꯭ꯔꯦꯅꯦ ꯁꯦ. ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯅꯨꯡꯁꯤꯔꯛꯏꯗ. ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯇꯝꯗꯣ. ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯅꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯧꯔꯤ ꯊꯠꯇꯅ ꯁꯦꯜ ꯂꯧꯈꯤꯕ. ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤ ꯃꯇꯝꯗꯣ." ꯑꯁꯨꯝꯅ ꯂꯩꯃ ꯃꯇꯣꯝꯇ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯂꯩꯃ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯈꯝꯕꯅ, "ꯏꯇꯥꯎ, ꯍꯧꯒꯠꯂꯣ. ꯀꯩꯗꯧꯒꯦ? ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯀꯩꯗꯧꯔꯒꯦꯕ?" ꯉꯥꯟꯕꯅ, "ꯑꯁ ꯏꯇꯥꯎ, ꯉꯔꯥꯡ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯉꯥꯡꯕꯗ ꯑꯗꯨꯒꯤ ꯇꯨꯝꯃꯒ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯂꯩꯔꯕꯅꯤ. ꯆꯠꯄꯕꯨ ꯇꯜꯂꯦꯗ ꯏꯇꯥꯎ ꯈꯝꯕ." "ꯑꯁ, ꯊꯣꯛꯇꯧꯅꯨꯁꯦ. ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯤ ꯌꯥꯎꯁꯪꯁꯦ. ꯑꯗꯨꯅ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯒꯗꯕꯅꯤ. ꯂꯥꯎ, ꯌꯥꯔꯦ, ꯍꯧꯒꯠꯂꯁꯤ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ." "ꯑꯁ ꯏꯇꯥꯎ, ꯅꯪꯁꯤꯗꯤꯕ." ꯑꯁꯨꯝꯅ ꯈꯝꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯉꯥꯟꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯒꯤ ꯃꯄꯥ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯈꯣꯏ ꯑꯅꯤ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ? ꯅꯈꯣꯏ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯦꯗ. ꯅꯣꯡꯉꯥꯟꯕꯒ ꯆꯠꯄꯒ ꯀꯣꯏꯕꯒ. ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯨ? ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯦ." ꯈꯝꯕꯅ, "ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ. ꯀꯩꯗꯧꯒꯦ? ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯌꯥꯎꯁꯪ ꯌꯥꯎꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ. ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯆꯣꯡꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯈꯔ ꯀꯣꯏꯕ ꯂꯥꯡꯕꯁꯦ ꯌꯥꯎꯁꯪꯒꯤ ꯃꯇꯝꯁꯤꯗ ꯈꯔ ꯂꯥꯡꯍꯧꯒꯦ ꯇꯧꯕꯅꯦꯕ ꯄꯥꯕꯨꯡꯁꯤꯃꯕ." "ꯈꯨꯝꯕꯗꯤ ꯍꯩꯔꯦ. ꯈꯝꯕ ꯏꯕꯨꯡꯉꯣ ꯅꯪꯕ. ꯀꯣꯏꯌꯨ, ꯂꯥꯡ. ꯃꯗꯨꯗ ꯏꯄꯥ ꯊꯤꯡꯗꯦꯅꯦꯍꯦ. ꯑꯗꯨꯕꯨ ꯅꯣꯏꯅ ꯀꯣꯏꯔꯤꯅꯤ ꯂꯥꯡꯉꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯈꯨꯇꯧꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯍꯟꯗꯦꯅꯦ. ꯅꯣꯡꯌꯥꯏ ꯇꯦꯇꯨꯗ ꯍꯜꯂꯛꯂꯅꯤ. ꯃꯗꯨ ꯐꯥꯎꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯨꯝꯗꯅ ꯉꯥꯏꯔꯅꯤ. ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯄꯤꯔꯦꯅꯦ. ꯅꯣꯏꯒꯤꯁꯨ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯉꯥꯏꯗ꯭ꯔꯣ? ꯉꯥꯏꯔꯝꯒꯅꯤ." "ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤꯕ. ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯕ. ꯑꯗꯨꯗ ꯌꯥꯗ ꯇꯧꯔꯤꯅꯦꯕ." "ꯌꯥꯔꯣꯏ. ꯅꯣꯏ ꯌꯥꯔꯣꯏꯕ. ꯅꯣꯏꯅ ꯌꯥꯍꯟꯒꯦ ꯈꯜꯂꯗꯤ ꯌꯥꯕ ꯉꯥꯛꯇꯅꯤ. ꯌꯥꯔꯔꯣꯏ ꯈꯜꯂꯗꯤ ꯌꯥꯗꯕꯒꯤ ꯌꯥꯗꯕ ꯉꯥꯛꯇꯅꯤ."
ꯈꯝꯕ ꯃꯇꯥꯎ ꯉꯥꯟꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯏꯇꯥꯎ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯂꯤꯕ ꯑꯣꯏꯅ ꯑꯣꯏꯔꯝꯗꯧꯅꯤꯗ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯁꯤꯟꯐꯝꯁꯦ ꯎꯅꯔꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯤꯃ ꯉꯥꯡꯅꯧ ꯅꯪꯅ ꯉꯝꯅꯕ ꯅꯪꯁꯨ ꯈꯔ ꯈꯨꯝꯃꯨ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯉꯥꯡꯅꯔꯤꯕꯗꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯉꯥꯟꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯦ ꯌꯥꯎꯁꯪ ꯑꯣꯏꯕꯅꯤꯅ ꯏꯇꯥꯎ ꯈꯝꯕꯒ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕ ꯑꯗꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯌꯥꯕꯗꯨꯗꯪ ꯑꯩꯈꯣꯏ ꯉꯟꯅ ꯍꯜꯂꯛꯀꯦꯕ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯌꯥꯅꯕ ꯈꯣꯟꯗꯨ ꯅꯧꯊꯔꯤꯕꯅꯤꯅꯦ ꯅꯧꯊꯔꯤꯕꯅꯦꯕ꯫ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯉꯥꯎꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯀꯨꯝꯍꯩꯁꯤꯕꯨ ꯁꯔꯨꯛ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯊꯥꯏꯅ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯂꯝꯅꯤ꯫ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯇꯧꯔꯛꯄꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯌꯥꯎꯁꯪꯁꯤꯗꯤ ꯏꯊꯛ ꯏꯔꯥꯡꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦꯅꯦ꯫ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯦꯡꯅ ꯍꯜꯂꯛꯑꯣꯏꯕ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯔꯒ ꯉꯟꯅ ꯍꯜꯂꯛꯀꯦꯕ ꯄꯥꯕꯨꯡ꯫ ꯊꯔꯣꯅ ꯃꯩ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯊꯣꯛꯆꯔꯅꯤ ꯀꯩꯗꯧꯒꯦ ꯑꯁꯨꯛ ꯆꯠꯅꯤꯡꯂꯕꯁꯤꯕꯨ ꯅꯍꯥꯟꯅꯤ ꯆꯠꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ꯫ ꯅꯪꯅ ꯀꯟꯈꯠꯂꯛꯂꯤꯕ ꯀꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯉꯟꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯊꯦꯡꯅ ꯍꯜꯂꯛꯂꯕ ꯑꯩꯈꯣꯏꯗꯤ ꯊꯣꯡ ꯍꯥꯡꯂꯣꯏꯗꯕꯅꯤ ꯃꯄꯥꯟꯗ ꯂꯦꯛꯆꯅꯤ ꯃꯁꯤ ꯈꯪꯉꯨꯀꯣ꯫ ꯍꯣꯏꯕ ꯄꯥꯕꯨꯡ ꯉꯟꯅ ꯍꯜꯂꯛꯀꯦꯕ꯫ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯟꯕ ꯑꯃꯗꯤ ꯈꯝꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯏꯪꯈꯣꯜ ꯁꯨꯅ ꯁꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯃꯥ ꯅꯪꯅꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯀꯟꯈꯠꯇꯅ ꯄꯪꯊꯥꯗ ꯊꯥꯗꯣꯛꯂꯤꯕꯁꯦ ꯍꯌꯦꯡ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯇꯧꯔꯛꯂꯕ ꯑꯩꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯔꯤꯗ ꯀꯟꯈꯠꯆꯈ꯭ꯔꯒꯦ? ꯏꯆꯥꯅ ꯑꯗꯨꯛ ꯆꯠꯅꯤꯡꯂꯗꯨꯕꯨ ꯆꯠꯄ ꯌꯥꯔꯣꯏꯅ ꯀꯔꯝꯅ ꯊꯤꯡꯂꯨꯗꯒꯦ? ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯂꯥꯛꯄꯗ ꯍꯜꯂꯨ ꯌꯥꯗꯕꯒꯤ ꯑꯍꯤꯡ ꯂꯦꯛꯈꯤꯕꯗꯣ? ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯏꯍꯦ ꯑꯁꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯇꯥꯈꯤꯕ꯭ꯔꯣ? ꯌꯥꯗꯧ ꯂꯩꯔꯕ ꯅꯨꯡꯁꯤꯕꯗꯨꯗ ꯃꯃꯜ ꯑꯃꯨꯛ ꯂꯩꯍꯟꯗꯅ ꯃꯤꯕꯨ ꯑꯃꯨꯛ ꯋꯥꯍꯟꯗꯅ ꯈꯨꯝꯈꯤꯗꯕ ꯃꯗꯨꯅ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯅꯤꯗꯅ꯫ ꯍꯣ ꯑꯗꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯂꯥꯡꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯃꯗꯨꯁꯤꯡꯗꯣ ꯅꯆꯥꯅꯨꯄꯥꯁꯤꯗ ꯆꯨꯁꯤꯟꯈ꯭ꯔꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯋꯥꯏ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯄꯗ ꯃꯣꯏ ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯇꯥꯏꯅꯒꯗꯕꯅꯤ꯫ ꯍꯩꯔꯦꯅꯦ ꯋꯥ ꯑꯣꯟꯁꯤꯟꯕꯗꯤ ꯍꯩꯔꯦꯕ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯈꯨꯍꯟꯕ ꯑꯩꯅ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯥꯔꯣ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯝꯕ ꯑꯃꯗꯤ ꯉꯥꯟꯕ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯝꯕꯤ ꯊꯠꯂꯝꯕ ꯂꯩꯁꯥꯕꯤ ꯏꯆꯟ ꯈꯣꯏꯅ ꯎꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯇꯥꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯈꯣꯏ ꯑꯥꯗ ꯃꯥꯟꯖ ꯄꯥꯈꯪ ꯑꯅꯤ ꯂꯥꯛꯂꯤꯕꯁꯦ ꯑꯌꯥꯎꯕ ꯁꯦꯟꯈꯩ ꯂꯧꯍꯧꯒꯗꯕꯅꯤꯀꯣ꯫ ꯔꯥꯅꯤꯅ ꯂꯧꯍꯧꯁꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯈꯝꯕ ꯑꯃꯗꯤ ꯉꯥꯟꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯑꯣꯏꯕ ꯑꯅꯤ ꯁꯦꯜ ꯄꯤꯔꯝꯃꯣ꯫ ꯈꯝꯕꯅ ꯏꯁ ꯄꯥꯈꯪ ꯑꯅꯤ ꯀꯩ ꯍꯟꯕꯗꯤ ꯑꯩꯈꯣꯏꯅ ꯎꯗꯒꯩ ꯍꯜꯂꯝꯅꯤ ꯏꯕꯨꯡ ꯀꯧꯅꯦ꯫ ꯂꯥꯡꯂꯦꯟꯅ ꯀꯧꯔꯗꯤ ꯀꯧꯔꯦ ꯀꯧꯅꯤꯡꯕ ꯁꯦꯟ ꯄꯤꯔꯝꯃꯣ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯅꯣꯏꯒꯤ ꯁꯦꯜ ꯄꯤꯕꯒ ꯂꯥꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ? ꯔꯥꯅꯤꯅ ꯍꯣ ꯄꯥꯈꯪ ꯍꯧꯖꯤꯛꯁꯦ ꯀꯔꯤꯅꯣ ꯀꯧꯕꯤꯔꯕ꯭ꯔꯣ? ꯈꯝꯕꯅ ꯍꯣ ꯂꯩꯁꯥꯕꯤ ꯀꯧꯖꯗꯤꯌꯦ꯫ ꯑꯗꯨꯗꯤ ꯄꯤꯔꯣꯗꯅ꯫ ꯑꯣꯍꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯅ ꯈꯨꯠꯁꯤꯗ ꯄꯥꯏꯔꯛꯂꯤꯕ ꯃꯆꯨꯁꯦ ꯅꯈꯣꯏ ꯃꯌꯥꯝꯗ ꯈꯔ ꯇꯩꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯕꯨ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯃꯆꯨ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯇꯩꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯟ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯦꯟꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯆꯟꯅ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯃꯆꯨꯗꯨ ꯇꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏꯗꯒꯤ ꯂꯧꯒꯗꯕ ꯁꯦꯜꯗꯣ ꯍꯥꯏꯔꯒꯦ ꯑꯗꯨ ꯄꯤꯔꯒ ꯇꯩꯌꯣ ꯑꯩꯈꯣꯏ ꯑꯌꯥꯕ ꯄꯤꯒꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯁꯥꯏꯀꯜ ꯉꯥꯛꯂꯤꯕ ꯉꯥꯟꯕꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯈꯪꯕ ꯉꯝꯗꯦ꯫ ꯏꯆꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯨꯗ
ꯈꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯣ ꯅꯈꯣꯏꯒꯤ ꯁꯦꯜꯗꯣ ꯄꯤꯔꯒꯦ꯫ ꯏꯆꯟ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯔꯥꯅꯤꯗ ꯃꯤꯆꯤ ꯈꯜꯂꯛꯏ꯫ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯒ ꯏꯆꯟꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯂꯨꯄꯥ 10 ꯄꯤꯔꯝꯃꯣ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯃꯆꯨꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗ ꯅꯤꯡꯊꯤꯅ ꯇꯩꯕꯗ ꯑꯌꯥꯕ ꯄꯤꯔꯦ꯫ ꯏꯆꯟꯒꯤ ꯋꯥꯗꯨꯗ ꯈꯝꯕꯗꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯏꯆꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯝꯕꯅ ꯌꯦꯡꯂꯛꯄꯗ ꯉꯥꯟꯕꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯊꯥꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯎꯪꯗꯅ ꯂꯩꯔꯤꯗꯣ? ꯁꯣꯝꯗ ꯃꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯁꯦꯟꯁꯦ ꯇꯥꯗ꯭ꯔꯣ ꯅꯪ? ꯉꯥꯟꯕ ꯏꯈꯪ ꯈꯪꯅ ꯈꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯈꯪꯉꯤꯅꯦ ꯈꯪꯉꯤꯅꯦ ꯀꯥꯏ ꯀꯅꯥꯗ ꯀꯔꯝꯕꯗꯅꯣ ꯅꯪꯅ ꯉꯥꯎꯗꯅ ꯂꯩꯔꯝꯂꯤꯕꯁꯦ? ꯃꯣꯏꯅ ꯁꯦꯟ ꯍꯥꯏꯁꯦ ꯌꯥꯕ꯭ꯔꯣ? ꯁꯤꯗꯒꯤ ꯍꯥꯏꯔꯤꯕꯒꯤ ꯁꯦꯟ ꯃꯌꯥꯝ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯅꯣ? ꯂꯨꯄꯥ 10 ꯄꯤꯔꯝꯃꯣꯏꯌꯦ꯫ ꯑꯗꯨ ꯈꯛꯄꯣ ꯄꯤꯔꯝꯃꯣ ꯀꯩꯅꯣ? ꯉꯥꯟꯕꯒꯤ ꯋꯥꯇꯥꯗꯨꯗ ꯈꯝꯕ ꯉꯥꯟꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯑꯩꯅ ꯁꯨꯛ ꯌꯥꯝꯕ ꯁꯦꯟꯁꯦ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ? ꯅꯪꯅ ꯆꯠꯁꯦꯅ ꯍꯧꯔꯒ ꯂꯥꯛꯏ, ꯑꯗꯨꯗꯤ ꯅꯪꯅ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯣꯍꯣ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦꯅꯦ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯤꯕ꯫ ꯅꯨꯄꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯍꯣ ꯌꯥꯎꯗ꯭ꯔꯕꯣ? ꯑꯩꯈꯣꯏ ꯆꯦꯜꯂꯣꯏꯀꯣ? ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯋꯥꯖꯥꯎꯒ ꯉꯥꯡꯗꯅ꯫ ꯈꯝꯕꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯥꯟꯕ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯏꯆꯟꯗ ꯄꯤꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ꯫ ꯃꯗꯨ ꯎꯕꯗ ꯈꯝꯕꯅ ꯍꯥꯏꯔꯛꯏ, ꯁꯄꯁ ꯀꯝꯗꯧꯏ ꯇꯩꯔꯒꯦꯗꯅ ꯂꯩꯁꯥꯕꯤ ꯅꯣꯏ? ꯉꯥꯟꯕꯅ ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯌꯥꯝꯃꯜꯂꯦ ꯁꯦꯟꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅ꯫ ꯌꯥꯎꯁꯪ ꯁꯦꯜ ꯊꯠꯄꯗꯕꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯩꯕ꯭ꯔꯣ? ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯏꯆꯟ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯃꯆꯨ ꯑꯁꯤ ꯇꯩꯖꯒꯦ, ꯌꯥꯒꯗ꯭ꯔꯣ? ꯈꯝꯕꯅ ꯏꯇꯥꯎ ꯀꯩꯅꯣ ꯃꯥ ꯈꯛ ꯇꯩꯒꯗꯕ ꯅꯠꯇꯦ, ꯂꯣꯏꯅ ꯇꯩꯗꯧꯅꯤ꯫ ꯏꯇꯥꯎꯅ ꯇꯩꯅꯤꯡꯕ ꯏꯆꯜ ꯑꯅꯤꯁꯤꯗ ꯇꯩꯔꯣ, ꯑꯩꯗꯤ ꯃꯉꯣꯟꯗ ꯈꯛ ꯇꯩꯖꯔꯒꯦ, ꯌꯥꯔꯕꯣ? ꯉꯥꯟꯕ ꯏꯆꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯆꯟꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯒꯤ ꯋꯥꯗꯨ ꯉꯥꯛꯄ ꯑꯣꯏꯅ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯌꯥꯕ ꯐꯪꯂꯕꯗ ꯉꯥꯟꯕ ꯈꯝꯕꯗꯒꯤ ꯃꯆꯨꯗꯨ ꯂꯧꯔꯒ ꯏꯆꯟꯗ ꯇꯞꯅ ꯇꯩꯔꯛꯏ꯫ ꯏꯆꯟꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯅ ꯉꯥꯟꯕꯗꯒꯤ ꯃꯆꯨꯗꯨ ꯈꯔ ꯂꯧꯔꯒ ꯉꯥꯟꯕꯗ ꯇꯩꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯉꯛ ꯉꯛꯅ ꯑꯅꯤꯗꯨꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯆꯟ ꯑꯗꯨꯝꯅ ꯇꯩꯕ ꯂꯣꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯔꯥꯅꯤꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯣꯏꯅꯔꯕꯣ ꯅꯣꯏ ꯑꯅꯤ? ꯔꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯝꯕ ꯉꯥꯟꯕ ꯑꯃꯗꯤ ꯏꯆꯟ ꯃꯥꯒꯤ ꯊꯣꯛꯄ ꯑꯣꯟꯊꯣꯛꯅꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯚꯥꯞ ꯇꯥꯔꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ, ꯍꯣ ꯐꯔꯦꯁꯦ, ꯀꯣꯏꯒꯦꯔꯥ ꯀꯣꯏꯔꯣꯏꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯟ ꯐꯪꯂꯦ꯫ ꯍꯣ ꯄꯥꯈꯪ ꯃꯤꯡꯁꯨ ꯈꯪꯖꯗꯦ, ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯨꯗꯨ ꯇꯩꯕꯤꯔꯣꯁꯦ꯫ ꯑꯗꯣ ꯐꯖꯅ ꯇꯩꯔꯛꯀꯗꯕꯅꯤ, ꯐꯖꯅ ꯇꯩꯔꯛꯇ꯭ꯔꯕ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯟꯁꯦ ꯁꯤꯗ ꯏꯪꯊꯒꯗꯕꯅꯤ, ꯏꯁꯤꯡꯁꯨ ꯂꯩꯔꯤꯗꯅ꯫ ꯈꯝꯕꯅ ꯇꯩꯒꯦ ꯐꯖꯅ, ꯊꯤꯅ ꯇꯩꯔꯨꯏ, ꯑꯁꯨꯛ ꯐꯖꯕꯤ ꯃꯥꯏꯊꯣꯡꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯊꯤꯅ ꯇꯩꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯔꯥꯅꯤꯗ ꯈꯝꯕꯅ ꯌꯥꯎꯁꯪꯒꯤ ꯃꯆꯨꯗꯨ ꯇꯩꯔꯛꯏ꯫ ꯏꯆꯟꯗ ꯑꯃꯨꯛ ꯇꯩꯒꯦ ꯇꯧꯕꯗ ꯉꯥꯟꯕꯅ ꯈꯪꯀꯧ ꯀꯧꯔꯛꯏ, ꯏꯇꯥꯎ! ꯈꯝꯕꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯇꯗꯤ ꯇꯩꯔꯨꯔꯅꯨ, ꯑꯩꯅ ꯇꯩꯈ꯭ꯔꯦ꯫ ꯉꯥꯟꯕꯒꯤ ꯋꯥꯗꯨꯗ ꯏꯆꯟ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯂꯗꯨꯅ ꯈꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯣ ꯈꯪꯉꯤ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯠꯅ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯌꯥꯏ, ꯃꯤꯡ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯅꯈ꯭ꯔꯕ, ꯏꯪꯒꯤꯠ ꯑꯃꯗ ꯅꯨꯡꯁꯤꯅꯈ꯭ꯔꯕ, ꯌꯥꯏꯍꯦ, ꯁꯤꯅꯤ ꯅꯩꯕ ꯍꯥꯏꯁꯤ, ꯋꯥ ꯈꯪꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤꯅꯦ꯫ ꯉꯥꯟꯕꯅ ꯏꯇꯥꯎ ꯅꯪꯁꯤꯅ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ, ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯎ꯫ ꯆꯠꯂꯁꯨ ꯃꯤꯡꯗꯨꯗꯗꯤ ꯈꯪꯂꯒ ꯆꯠꯁꯤꯗꯅ꯫ ꯏꯆꯜ ꯍꯣꯏ, ꯅꯣꯏꯒꯤ ꯃꯤꯡꯗꯨꯕꯨ ꯈꯪꯖꯒꯦꯗꯅ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯏꯌꯦ, ꯃꯤꯡ ꯈꯪꯗꯅ ꯅꯨꯡꯁꯤꯅꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ, ꯃꯥꯒꯤꯅ ꯔꯥꯅꯤ, ꯑꯗꯨꯒ ꯑꯃꯒꯤꯁꯤꯅ ꯏꯆꯟ ꯀꯧꯕꯅꯦ꯫ ꯏꯆꯟ ꯀꯧꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯏꯆꯟꯗ ꯌꯦꯡꯉꯤ꯫
ꯏꯆꯟꯁꯨ ꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯃꯤꯡ ꯍꯥꯏꯔꯕꯗꯨꯗ ꯈꯝꯕꯅꯁꯨ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯏ꯫ ꯃꯤꯡꯁꯤꯡꯁꯦ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯅ ꯑꯩꯒꯤꯅ ꯈꯝꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯉꯥꯟꯕ ꯀꯧꯕꯅꯤ꯫ ꯔꯥꯅꯤꯅ ꯈꯝꯕ ꯃꯤꯡꯒꯧꯕ ꯅꯨꯄꯥ ꯅꯍꯥꯛꯁꯦ ꯋꯥꯗꯤ ꯏꯁꯥꯒ ꯆꯥꯟꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯒ ꯁꯦꯜꯗꯤ ꯂꯨꯄꯥ ꯑꯃꯠꯇ ꯐꯥꯎ ꯄꯤꯗꯕ ꯋꯥꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯅ ꯄꯤꯕ ꯏꯇꯥꯎꯅ ꯄꯤꯕ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯃꯥꯟꯅꯩ ꯀꯩꯅꯣ? ꯃꯥꯟꯅꯅꯤ, ꯃꯥꯟꯅꯅꯦꯕ꯫ ꯑꯗꯨꯗꯤ ꯏꯆꯜꯈꯣꯏ, ꯅꯣꯏꯗꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯂꯣꯏꯗ꯭ꯔꯣ? ꯆꯣꯡꯗꯣꯏꯅꯦ, ꯑꯗꯨꯒꯤꯅꯦ ꯁꯦꯜ ꯊꯠꯂꯤꯁꯦ꯫ ꯍꯌꯦꯡ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯆꯣꯡꯗꯣꯏꯅꯦ꯫ ꯏꯕꯨꯡꯈꯣꯏꯁꯨ ꯂꯥꯛꯄꯤꯌꯣ, ꯅꯆꯜꯈꯣꯏ ꯉꯥꯏꯖꯔꯝꯒꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯏꯆꯜꯈꯣꯏ, ꯑꯩꯈꯣꯏꯃꯨꯛ ꯍꯜꯂꯒꯦ, ꯅꯈꯣꯏꯁꯨ ꯂꯩꯍꯧꯀꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯆꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯏꯕꯨꯡ ꯑꯅꯤꯁꯨ ꯍꯟꯕꯤꯔꯣ꯫ ꯈꯝꯕꯅ ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯑꯍꯨꯝ, ꯑꯩꯈꯣꯏꯃꯨꯛ ꯍꯜꯂꯒꯦ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯨꯝꯅ ꯈꯝꯕ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯜ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯑꯌꯨꯛꯇꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯁꯦꯟ ꯈꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯂꯩꯃ ꯍꯣꯏꯗ ꯑꯉꯥꯡ ꯈꯔ ꯁꯦꯟ ꯈꯥꯏꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯅ, "ꯅꯥꯀꯊꯦꯡ ꯂꯥꯛꯑꯦ, ꯁꯦꯟ ꯄꯤꯌꯣ!" ꯑꯉꯥꯡꯁꯤꯡꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃ ꯃꯈꯨꯠꯇ ꯁꯦꯜ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ "ꯏꯆꯥꯁꯤꯡ ꯂꯥꯛꯂꯦꯗꯅ, ꯅꯈꯣꯏꯕꯨ ꯀꯔꯥꯏ ꯀꯔꯥꯏꯗ ꯈꯥꯏꯔꯨꯔꯒꯦ? ꯍꯌꯦꯡꯗꯒꯤꯗꯤ ꯁꯦꯟꯁꯨ ꯈꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯀꯌꯥꯝ ꯂꯥꯞꯅ ꯈꯥꯏꯔꯨꯔꯕ?" "ꯑꯗꯨꯕꯨꯔꯣ, ꯊꯪꯅꯕ ꯈꯨꯜ ꯑꯁꯦ ꯑꯁꯤꯗꯁꯨ ꯌꯧꯔꯨꯔꯦ ꯃꯥꯕꯣꯛ." "ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯂꯥꯞꯅ ꯆꯠꯂꯤꯗ꯫ ꯑꯗꯣ ꯅꯣꯏ ꯀꯌꯥꯅꯣ?" "ꯅꯣꯏ 5, ꯑꯗꯨꯅ ꯁꯦ, ꯅꯪꯒꯤꯅ ꯁꯦ, ꯅꯪꯒꯤꯁꯨ ꯁꯦ." ꯂꯩꯃ ꯑꯉꯥꯡꯁꯤꯡꯗꯨꯗ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯌꯦꯜꯂꯤ꯫ ꯃꯥꯅ ꯁꯦꯟ ꯄꯤꯕ ꯂꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯄꯨꯂꯞ ꯍꯥꯏꯔꯛꯏ, "ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ." ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃ ꯅꯣꯛꯆꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯟ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ "ꯏꯃꯥ, ꯑꯉꯥꯡꯈꯩ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ, ꯑꯗꯨꯒ ꯏꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯩꯁꯥꯕꯤꯒꯩ ꯋꯥ ꯇꯥꯅꯕ ꯊꯣꯛꯇꯣꯏꯅꯤ." "ꯅꯣꯏꯗꯤ ꯁꯦꯜ ꯊꯠꯄ ꯊꯣꯛꯂꯔꯣꯏꯗ꯭ꯔꯣ?" "ꯊꯣꯛꯇꯣꯏꯅꯦ ꯏꯃꯥ, ꯁꯤꯗꯒꯤ ꯊꯣꯛꯂꯒ ꯂꯝꯄꯥꯛꯇ ꯁꯦꯟꯗꯣ ꯀꯌꯥ ꯀꯃꯥꯏ ꯂꯩꯔꯒꯦꯅ ꯌꯦꯡꯂꯒ ꯊꯠꯇꯣꯏꯅꯤ, ꯑꯗꯨꯅ ꯊꯦꯡꯂꯤꯕ ꯏꯃꯥ." "ꯍꯣꯏ, ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯏꯆꯟꯁꯨ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥ ꯇꯥꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯉꯥꯟꯕ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯟꯕꯅ, "ꯏꯇꯥꯎ ꯈꯝꯕ, ꯉꯔꯥꯡ ꯊꯥꯕꯜ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯃꯥꯏ ꯇꯧꯕ?" "ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ, ꯑꯩꯗꯤ ꯉꯁꯤ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯂꯕꯅꯤ." "ꯑꯣꯏꯍꯟꯅꯤꯡꯅꯤ, ꯊꯥꯕꯜ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯁꯦꯜ ꯍꯥꯞꯇꯣꯏꯅꯤꯅꯦ." "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯗꯨꯗꯤ ꯀꯌꯥ ꯍꯥꯞꯁꯦ ꯍꯥꯏꯅꯣ?" "ꯁꯤꯒꯩ ꯍꯥꯞꯁꯦ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯁꯦꯜꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯁꯨ ꯄꯨꯔꯛꯂꯒꯦ, ꯑꯗꯨꯒ ꯀꯌꯥ ꯀꯃꯥꯏ ꯍꯥꯞꯁꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯁꯤ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯗꯒꯤ ꯂꯧꯕꯗꯣ ꯏꯀꯥꯏ, ꯑꯩꯒꯤ ꯉꯥꯅꯨ 2ꯗꯣ ꯌꯣꯟꯊꯣꯛꯂꯒꯦ, ꯅꯠꯇ꯭ꯔꯗꯤ ꯂꯩꯔꯔꯣꯏ." "ꯅꯪꯕꯨ ꯉꯔꯥꯡ ꯁꯦꯜ ꯈꯔ ꯂꯩꯒꯤꯗꯥꯏꯅꯦ?" ꯂꯣꯏꯈ꯭ꯔꯦ." "ꯑꯁ, ꯂꯣꯏꯔꯦꯍꯦ ꯅꯪꯁꯨꯕ." "ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨ ꯀꯩꯅꯣ, ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯍꯥꯏꯒꯦꯅ ꯑꯃꯨꯛ ꯍꯥꯏ ꯂꯩ, ꯍꯥꯏꯌꯨ ꯀꯩꯅꯣ." "ꯏꯆꯟ ꯍꯣꯏꯒꯤ ꯊꯥꯕꯜ ꯅꯨꯃꯤꯠꯇꯣ." "ꯑꯗꯨ ꯀꯩꯗꯧꯔꯕ? ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ?" "ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ, ꯑꯗꯨꯗ..." "ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯑꯗꯣ?" "ꯏꯆꯟꯗꯣ, ꯃꯁꯤ ꯃꯤꯁꯤꯗꯤ ꯍꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯏꯇꯥꯎ ꯉꯥꯟꯕ, ꯅꯨꯄꯤꯗꯧꯅ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯑꯃꯨꯛ ꯁꯥꯔꯤꯗꯣ ꯀꯩꯒꯤꯅꯣ?" "ꯍꯣꯏ ꯏꯆꯟꯗꯣ, ꯃꯣꯏꯒꯤ ꯊꯥꯕꯜꯗꯣ ꯂꯣꯏꯔꯒ ꯆꯦꯟꯈ꯭ꯔꯁꯦ ꯍꯥꯏꯕ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯄꯨꯔꯁꯦ ꯍꯥꯏꯕ." "ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪ ꯋꯥꯗꯨꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ." "ꯐꯥꯒꯤ ꯅꯠꯇꯦ, ꯏꯆꯟꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯅ ꯁꯣꯏꯗꯅ ꯉꯥꯎꯅꯔꯝꯒꯅꯤ, ꯃꯇꯥꯡ ꯆꯥꯕꯗ ꯂꯨꯝꯐꯨ ꯇꯧꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯅ ꯏꯇꯥꯎ ꯈꯝꯕ, ꯑꯩ ꯏꯆꯟ ꯂꯧꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯏꯁ, ꯅꯪ ꯏꯆꯟ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯕꯣ? ꯉꯔꯥꯡꯈꯛ ꯊꯦꯡꯅꯔꯒ ꯃꯤꯆꯥꯅꯈꯤꯗ ꯉꯥꯏꯔꯤ, ꯆꯦꯟꯕꯒꯤ ꯃꯇꯝꯒ ꯍꯥꯏꯅꯔꯝꯃꯤ." "ꯈꯣꯡꯖꯪ ꯈꯨꯌꯥꯡꯗꯣ, ꯏꯆꯟꯗꯤ ꯈꯪꯕ ꯅꯠꯇꯦꯅꯦ, ꯅꯪꯁꯨꯕ, ꯅꯨꯄꯤ ꯃꯁꯥ ꯈꯪꯗꯅꯅꯦ ꯑꯩꯅ ꯆꯦꯟꯗꯣꯏꯁꯦ, ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯆꯦꯟꯒꯗꯕꯅꯤ." ꯃꯇꯥꯎ ꯉꯥꯟꯕꯒꯤ ꯋꯥꯗꯨꯗ ꯈꯝꯕꯗꯤ ꯏꯉꯛ ꯍꯦꯛ ꯉꯛꯅ ꯃꯇꯥꯎ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯇꯥꯎ ꯉꯥꯟꯕ, ꯅꯪꯒꯤ ꯋꯥꯁꯤꯕꯣ ꯕꯦꯔꯥꯅꯤꯍꯦ! ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯐꯥꯔꯒ ꯆꯦꯜꯂꯦꯅ ꯑꯃꯨꯛ
ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯨꯗꯣꯏꯁꯦ ꯏꯇꯥꯎ ꯈꯝꯕ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯒꯤꯅꯨ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯏꯆꯟꯁꯨ ꯑꯩ ꯅꯨꯡꯁꯤ ꯑꯩ ꯈꯪꯉꯤ ꯉꯔꯥꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯔꯦ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯎꯠꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯩꯊꯣꯛꯂꯒ ꯂꯩꯔꯗꯤ ꯈꯣꯏꯃꯨ ꯑꯃ ꯂꯥꯛꯂꯒ ꯂꯩꯔꯪꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕꯤ ꯏꯆꯟꯕꯨ ꯐꯥꯔꯒ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯂꯩꯊꯣꯛꯍꯧꯕ ꯑꯩ ꯑꯗꯨꯝ ꯇꯥꯍꯧꯕ ꯇꯥꯕ ꯏꯇꯥꯎ ꯅꯪ ꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯪꯒꯤ ꯋꯥꯁꯦ ꯈꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯉꯥꯟꯕꯅ ꯈꯟꯅꯕ ꯌꯥꯕ ꯑꯃ ꯅꯠꯇꯦ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯁꯦ ꯈꯟꯅꯍꯧꯁꯤ ꯅꯨꯃꯤꯠꯇꯨ ꯈꯔ ꯉꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯁꯦꯟꯗꯣ ꯌꯥꯝꯅ ꯍꯥꯞꯂꯁꯤ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯌꯥꯏ ꯆꯟꯕꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯗꯣ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯀꯧꯊꯣꯛꯂꯒ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯒꯦ ꯍꯥꯏꯔꯒ ꯊꯣꯛꯍꯜꯂꯛꯂꯒ ꯑꯗꯨꯝ ꯄꯨꯈ꯭ꯔꯁꯤ ꯑꯗꯨꯒ ꯊꯩꯐꯝꯗꯨꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯆꯥꯎꯕꯗꯣ ꯃꯣꯏꯗ ꯊꯩꯔꯁꯤ ꯅꯪꯗꯤ ꯑꯣꯊꯣꯛꯅ ꯐꯖꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤꯅ ꯅꯨꯄꯤ ꯊꯩꯐꯝꯒ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯊꯝꯂꯕ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯃꯇꯦꯡꯕꯨ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯇꯧꯈꯥꯏꯔꯁꯤ ꯑꯗꯣ ꯑꯩ ꯁꯦꯟꯗꯤ ꯌꯥꯝ ꯂꯩꯇꯦ ꯅꯪꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤꯅ ꯅꯪꯅ ꯈꯔ ꯌꯥꯝ ꯄꯨꯊꯣꯛꯎ ꯌꯥꯔꯦ ꯅꯨꯄꯥ ꯈꯪꯉꯦ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯌꯥꯔꯦ ꯅꯪꯒꯤ ꯉꯥꯅꯨꯒꯗꯣ ꯌꯣꯜꯂꯨꯔꯅꯨ ꯍꯌꯦꯡ ꯅꯨꯄꯤ ꯆꯦꯟꯕ ꯅꯣꯡꯉꯥꯜꯂꯒ ꯂꯥꯕꯗꯣ ꯆꯥꯅꯕ ꯊꯥꯕꯜꯒꯤ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒꯦ ꯌꯥꯔꯦꯀꯣ ꯌꯥꯅꯕꯤ ꯍꯥ ꯑꯩꯅ ꯈꯔ ꯀꯥꯟꯅꯍꯧꯒꯗ꯭ꯔꯥ ꯇꯧꯔꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯄꯤꯖꯅꯤꯡꯗ꯭ꯔꯤꯔꯣ ꯍꯣ ꯌꯥꯔꯦ ꯄꯤꯖꯔꯒꯦ ꯂꯤꯕꯗꯤ ꯂꯤꯔꯕꯅꯤ ꯁꯤ ꯉꯥꯅꯨꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ 5ꯅꯤ ꯆꯟꯕ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯝꯕ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯕꯒ ꯏꯆꯟ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯊꯥꯕꯜ ꯆꯣꯡꯅꯔꯝꯃꯤ ꯏꯆꯟ ꯍꯣꯏꯁꯨ ꯊꯥꯕꯜ ꯑꯗꯨ ꯆꯣꯡꯕ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯣꯡꯕꯗꯨ ꯎꯔꯒ ꯉꯥꯟꯕ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯥꯕꯜ ꯆꯣꯡꯅꯕ ꯆꯪꯁꯤꯜꯂꯛꯏ ꯉꯥꯟꯕꯅ ꯏꯆꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯣꯡꯂꯛꯏ ꯈꯝꯕꯅꯁꯨ ꯔꯥꯅꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯌꯥꯏꯗꯨꯗ ꯆꯣꯡꯉꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯥꯕꯜ ꯑꯗꯨ ꯆꯣꯡꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯝꯕ ꯏꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯖꯟ ꯑꯩꯈꯣꯏ ꯏꯇꯥꯎ ꯉꯥꯟꯕꯅ ꯑꯥꯗ ꯂꯩꯔꯤꯁꯤ ꯅꯪꯒꯤ ꯀꯩꯅꯣ ꯂꯩꯕꯤꯒꯦ ꯑꯝꯇ ꯊꯣꯔꯛꯑꯣꯌꯦ ꯇꯥ ꯈꯝꯕ ꯌꯥꯔꯅꯤ ꯂꯩꯕꯤꯗ꯭ꯔꯁꯨ ꯑꯁ ꯅꯪꯁꯨꯕ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯆꯠꯂꯣ ꯅꯪꯅ ꯊꯣꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯟꯈꯤꯅꯤꯕ ꯅꯪꯅ ꯇꯣꯝꯕ ꯑꯗꯨꯝ ꯊꯣꯛ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯒꯦ ꯆꯠꯂꯣ ꯑꯁ ꯇꯥ ꯈꯝꯕꯁꯤꯗꯤꯕ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯟ ꯉꯥꯟꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯆꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕꯁꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯄꯤ ꯁꯣꯝꯗ ꯈꯝꯕꯁꯨ ꯏꯆꯟꯅ ꯆꯠꯈꯤꯕꯒ ꯂꯣꯟꯅ ꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯏꯆꯟ ꯉꯥꯟꯕꯒꯤ ꯅꯥꯛꯇ ꯌꯧꯔꯗꯨꯅ ꯏꯆꯟꯅ ꯉꯥꯟꯕꯗ ꯍꯥꯏꯔꯛꯏ ꯇꯥ ꯉꯥꯟꯕ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕꯤꯔꯅꯨ ꯉꯁꯥꯏꯁꯨ ꯊꯥꯕꯜꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤꯔꯦ ꯌꯥꯔꯦ ꯂꯩꯗ꯭ꯔꯁꯨ ꯏꯆꯟ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯌꯥꯒꯤꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯇꯥ ꯉꯥꯟꯕ ꯑꯗꯥꯏꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯕꯁꯤꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯃꯤꯅ ꯎꯕ ꯌꯥꯎꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯎꯈ꯭ꯔꯅꯤ ꯇꯥ ꯉꯥꯟꯕ ꯍꯥꯏꯗ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯆꯪꯂꯒꯦ ꯊꯥꯕꯜꯁꯨ ꯃꯈꯥ ꯇꯥꯅ ꯆꯣꯡꯅꯕ ꯍꯥꯏꯅꯔꯛꯂꯅꯤ ꯏꯆꯟ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯅꯪꯒꯤ ꯊꯥꯕꯜ ꯃꯈꯥ ꯇꯥꯅ ꯆꯣꯡꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯣꯏꯅ ꯆꯣꯡ ꯑꯩ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯂꯥꯛꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯏꯆꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯏꯆꯟꯁꯨ ꯄꯥꯈꯠꯅ ꯌꯥꯜꯂꯤ ꯏꯆꯟꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯥ ꯉꯥꯟꯕ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣ ꯀꯃꯥꯏ ꯆꯦꯟꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯈꯪꯂꯗꯤ ꯑꯩ ꯍꯤꯡꯉꯔꯣꯏꯌꯦ ꯊꯥꯗꯣꯛ ꯇꯥ ꯉꯥꯟꯕ ꯁꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯁꯨ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯏ ꯆꯟ ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯨꯗ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯅꯕꯥꯅꯤ ꯆꯦꯜꯂꯣ ꯀꯩꯅꯣ ꯇꯥ ꯈꯝꯕ ꯅꯪꯁꯨ ꯅꯣꯏ ꯑꯅꯤ ꯁꯤꯟꯅꯔꯒ ꯑꯩꯕꯨ ꯇꯥ ꯉꯥꯟꯕ ꯁꯤ ꯊꯥꯗꯣꯛꯎ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯁꯨꯛꯇꯥ ꯊꯥꯗꯣꯛꯂꯔꯣꯏ ꯈꯝꯕ ꯅꯪꯁꯨ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯣꯏꯅꯦꯍꯦ ꯌꯥꯗ ꯇꯧꯔꯤꯅꯦ ꯑꯁ ꯇꯟꯖꯥꯁꯤꯗ ꯁꯦꯟꯗꯜꯁꯤꯃꯨꯛ ꯇꯠꯂꯤꯅꯦ ꯃꯁꯤꯗꯤ ꯂꯩꯍꯧꯔꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯟꯕ ꯑꯃꯗꯤ ꯈꯝꯕꯅ ꯇꯧꯔꯒ ꯏꯆꯟꯕꯨ ꯉꯥꯟꯕꯗ ꯆꯦꯜꯂꯝꯃꯤ ꯁꯣꯝꯗꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯣꯏꯅꯔꯛꯄꯗ ꯏꯆꯟ ꯊꯤꯕ ꯈꯪꯂꯛꯇꯕꯗꯨꯗ ꯊꯤꯅꯔꯝꯃꯤ ꯏꯆꯟꯒꯤ ꯃꯃꯥꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯑꯃꯗꯤ ꯍꯪꯅꯕ ꯇꯧꯔꯕꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯨꯄꯥ ꯑꯅꯤꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯟꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯔꯥꯅꯤ ꯚꯥꯞ ꯇꯥꯔꯗꯨꯅ
ꯏꯆꯟꯒꯤ ꯃꯃꯥꯗ ꯆꯦꯜꯂꯝꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯔꯕꯗꯨꯗ ꯏꯆꯟꯒꯤ ꯃꯃꯥꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯔꯥꯅꯤ ꯏꯆꯟꯒꯤ ꯃꯃꯥꯒ ꯌꯨꯝꯗꯨꯗ ꯂꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯅ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯂꯣ ꯍꯥꯏꯔꯛꯂꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯟꯅ ꯅꯨꯄꯤ ꯊꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯉꯥꯟꯕ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯆꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯆꯟ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯧꯕ ꯊꯕꯛꯅꯤ꯫ ꯅꯪꯕꯨ ꯀꯅꯥ ꯑꯃꯅ ꯂꯧꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯖꯕꯅꯤ꯫ ꯏꯆꯟ, ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏꯗꯨꯗꯤ ꯉꯥꯛꯄꯤꯔꯛꯎꯀꯣ ꯏꯆꯟ꯫ ꯇꯥꯉꯥꯟꯕ, ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯣ꯫ ꯍꯧꯖꯤꯛ ꯑꯗꯨ ꯍꯥꯏꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ? ꯑꯩꯁꯨ ꯇꯥꯉꯥꯟꯕꯕꯨ ꯅꯨꯡꯁꯤ꯫ ꯇꯥꯉꯥꯟꯕ, ꯑꯩ ꯅꯪꯒꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯁꯣꯏꯗꯅ ꯉꯥꯛꯂꯛꯀꯅꯤꯌꯦ꯫ ꯏꯆꯟꯒꯤ ꯋꯥꯗꯨ తాꯕꯗ ꯉꯥꯟꯕ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯄꯤ ꯊꯤꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯗꯨꯅ ꯏꯆꯟꯗꯨ ꯉꯥꯟꯕꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯣꯏꯅꯔꯒ ꯏꯆꯟꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯆꯟ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯅ, ꯄꯥꯕꯨꯡ, ꯏꯃꯥ, ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯖꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯇꯣꯝꯕꯅ, ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯥꯔꯁꯤ ꯆꯥꯔꯁꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ? ꯄꯥꯕꯨꯡ, ꯃꯥꯁꯨ ꯍꯥꯏꯔꯨꯔꯒꯦ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯍꯥꯟꯅ ꯍꯥꯏꯔꯒꯦꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯕꯨꯡꯉꯣꯁꯨ ꯀꯧꯕꯤꯔꯨꯔꯣ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯆꯪꯂꯝꯂꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯆꯟ ꯉꯥꯟꯕꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯇꯣꯝꯕꯅ ꯊꯔꯣꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯐꯩꯅꯦꯍꯦ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ꯫ ꯐꯈ꯭ꯔꯦ ꯐꯈ꯭ꯔꯦ, ꯅꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯦꯗꯅ꯫ ꯃꯁꯤꯅꯤꯅꯦꯍꯦ ꯅꯨꯄꯤ ꯑꯐꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯂꯧꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧꯗ ꯊꯣꯛꯂꯤꯕꯁꯤꯅꯤꯗꯅ꯫ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯃꯛ ꯉꯥꯡꯕꯤꯍꯧꯔꯒꯦꯔꯣ? ꯉꯥꯡꯒꯦ ꯍꯥꯏꯔꯒ ꯉꯥꯡꯕꯤꯍꯧꯔꯣ꯫ ꯑꯩꯗꯤ ꯆꯪꯖꯔꯝꯂꯒꯦꯗꯣ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯃꯧꯁꯤ ꯐꯕꯗ ꯐꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯩ ꯈꯨꯗꯤꯡ ꯍꯦꯛ ꯍꯥꯏꯌꯦ ꯃꯤ꯫ ꯍꯣ ꯑꯗꯥꯏꯗꯨꯗ ꯍꯥꯏꯕꯤꯍꯧꯔꯣ, ꯑꯩꯗꯤ ꯆꯪꯖꯔꯦ꯫ ꯃꯁꯤꯗꯤ꯫ ꯇꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯆꯟꯅ, ꯃꯣꯏꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯔꯝꯃꯤ, ꯆꯥꯔꯨꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯨꯔꯁꯤ ꯆꯥꯔꯨꯔꯁꯤ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯏꯆꯟ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯂꯦꯞꯄ ꯂꯩꯇꯕꯅ ꯆꯍꯤ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯟ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯉꯥꯟꯕꯅ, ꯆꯇꯣꯝꯕꯤ, ꯆꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯄꯥꯕꯨꯡ ꯍꯜꯂꯦꯅꯦꯍꯦ꯫ ꯍꯤꯌꯥꯏꯂꯣꯅ, ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯒꯦ? ꯄꯥꯕꯨꯡ ꯍꯜꯂꯦꯅꯦꯍꯦ꯫ ꯁꯦꯁꯦ, ꯏꯆꯥꯒꯤ ꯄꯥꯕꯨꯡꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯅꯤ꯫ ꯑꯌꯥ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯉꯥꯛꯇꯔꯣ? ꯏꯆꯥꯒꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯌꯥ, ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯄꯥꯕꯨꯡ꯫ ꯁꯦ, ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ, ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯑꯩ ꯀꯩꯅꯣꯝ ꯂꯩꯕꯤꯌꯣ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯒꯤ ꯀꯔꯤ ꯂꯩꯕꯤꯌꯣꯕ? ꯄꯥꯕꯨꯡ, ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯌꯣ꯫ ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯒꯦ? ꯂꯩꯅꯤ ꯂꯣꯏꯅ꯫ ꯅꯪꯕꯨ ꯌꯥꯎꯁꯪ ꯇꯧꯗꯣꯏꯔꯅꯦ? ꯇꯧꯗꯣꯏꯅꯦ ꯄꯥꯕꯨꯡ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯏꯆꯥꯒꯤ ꯌꯥꯎꯁꯪꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯩꯔꯨꯔꯁꯤ꯫ ꯌꯥꯔꯕ꯭ꯔꯣ? ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ, ꯂꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯟꯕ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ ꯀꯨꯝꯒꯤ ꯀꯨꯝꯍꯩ ꯀꯌꯥꯅ ꯂꯥꯛꯄꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫